ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯑꯩꯅ ꯍꯪꯒꯠꯆꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯅꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯕꯟꯗꯤ ꯑꯣꯏꯈ꯭ꯔꯦ ꯁꯛꯇꯤ ꯂꯩꯔꯕ ꯃꯥꯂꯦꯁꯅ ꯏꯃꯥꯒꯤ ꯅꯤꯡꯇꯝꯕ ꯃꯨꯟꯕꯤꯈꯤ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯃꯍꯨꯠꯇꯤ ꯊꯋꯥꯏ ꯊꯥꯕꯅ ꯃꯐꯩ ꯈꯟ ꯊꯣꯛꯂꯛꯈꯤꯗꯣ ꯏꯃꯥꯒꯤ ꯊꯧꯅꯥ ꯐꯨꯔꯕ ꯅꯆꯥꯁꯤꯡ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯖꯨꯕ꯭ꯔꯥꯖ ꯀꯦꯟꯗ꯭ꯔꯁꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯖꯋꯥꯟ ꯉꯥꯛꯇꯩꯗꯨꯗꯤ ꯑꯣꯏꯊꯣꯛꯈ꯭ꯔꯕ ꯃꯥꯗ ꯉꯥꯏꯍꯥꯛ ꯂꯤꯠꯄ꯭ꯔꯕꯨ ꯍꯥꯏ ꯃꯒꯅꯤ ꯉꯩꯗ ꯑꯆꯤꯛꯄ ꯑꯍꯤꯡꯁꯨ ꯂꯣꯏꯈꯔꯦ ꯊꯣꯛꯂꯝꯕ ꯊꯥꯗꯁꯨ ꯆꯟꯈꯔꯦ ꯑꯗꯨ ꯄꯥꯏꯔꯣ ꯑꯕꯣꯛꯀꯤ ꯃꯥꯡꯗ ꯊꯝꯃꯣ ꯍꯧꯖꯤꯛ ꯋꯥ ꯑꯕꯣꯛꯀꯤ ꯃꯥꯡꯗ ꯊꯝꯃꯣꯕ ꯄꯥꯏꯔꯣ Hello guys, ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯦꯀꯦ ꯅꯥꯎꯕꯒꯤ YouTube ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯒꯗ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ 13 ꯑꯥꯒꯁ ꯅꯨꯃꯤꯠꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯦ ꯀꯛꯆꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯖꯒꯗꯧꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯗ꯭ꯔꯃꯥ ꯁꯥꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯩꯔꯦꯡꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯤꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯟꯖꯒꯦꯅ ꯕ꯭ꯂꯣꯒꯁꯦ ꯅꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯑꯩ ꯊꯥꯖꯕ ꯊꯝꯖꯩ ꯑꯗꯨꯅ ꯂꯣꯏꯕ ꯐꯥꯎꯗꯪ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯌꯥꯝ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯗꯨꯒ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯁꯥꯏꯀꯜ ꯇꯣꯡꯉꯒ ꯊꯣꯛꯂꯛꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯛꯆꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯌꯧꯁꯤꯜꯂꯉꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯌꯧꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯉꯉꯥꯏꯒꯤ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯐꯪꯁꯟꯁꯦ ꯍꯧꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ 이마기 생로바 북질부 아마포 오이나 우한게 큰바 이마부 이마 오이나 우방암자바 ngasi haiba pungjara khangdaba sing khangawro tadaba sing tahawro udaba sing uhawro imale pakidama macha ekoi leiri haiba he thoba imagi mapai athoiba ningthem yuvarasti kendraji ipo thanga general nakhoi bu karai da leibage imana koriba se tadabara matam amagi sana lebang ngasina bom tongki makot nokna nonga kiba matam amagi athobalu sikpure ngasiri malim se lanje nare ishagi mandire yadawagi mahuta chami phini matagum nillare ngasiri ramjak se mikap mira khogi kholawdana ꯁꯛꯇꯤ ꯂꯩꯔꯕ ꯃꯥꯂꯦꯁꯅ ꯏꯃꯥꯒꯤ ꯅꯤꯡꯇꯝꯕ ꯃꯨꯟꯕꯤꯈꯤ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯃꯍꯨꯠꯇꯤ ꯊꯋꯥꯏ ꯊꯥꯕꯅ ꯃꯐꯩ ꯈꯟ ꯊꯣꯛꯂꯛꯈꯤꯗꯣ ꯏꯃꯥꯒꯤ ꯊꯧꯅꯥ ꯐꯨꯔꯕ ꯅꯆꯥꯁꯤꯡ ꯁꯛꯇꯤ ꯂꯩꯔꯕ ꯅꯣꯡꯃꯩꯒ ꯏ ꯇꯩꯔꯕ ꯊꯥꯡꯁꯥꯡꯒ ꯃꯥꯏꯊꯤꯔꯅꯤ ꯈꯜꯂꯁꯨ ꯏꯃꯥ ꯈꯣꯡꯐꯝ ꯑꯃꯠꯇ ꯅꯤꯡꯍꯟꯅꯈꯤꯗꯦꯀꯣ ꯏꯃꯥ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯀꯟꯕ ꯂꯥꯟꯐꯝꯗꯤ ꯍꯛꯊꯦꯡꯅꯕ ꯂꯥꯟꯐꯝꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯃꯨꯛꯇ ꯕ꯭ꯔꯤꯇꯤꯁꯃꯛꯅ ꯀꯗꯥꯏꯗ ꯁꯅꯥ ꯂꯩꯕꯥꯛ ꯄꯟꯊꯧꯒꯤ ꯁꯅꯥ ꯁꯃꯟ ꯀꯟꯅꯕ ꯉꯣꯡꯅ ꯊꯋꯥꯏ ꯀꯜꯂꯤ ꯃꯅꯤꯄꯨꯔ ꯇꯦꯡꯒꯣꯠ ꯊꯧꯕ ꯑꯔꯥꯟꯕ ꯋꯥꯌꯦꯜ ꯆꯩꯔꯥꯛꯇ ꯐꯥꯏꯗꯥ ꯄꯨꯒꯤꯗꯤ ꯂꯝꯌꯥꯏꯗ ꯉꯥꯛꯇ ꯄꯨꯡꯒꯣꯏ ꯍꯨꯛꯄꯕꯨ ꯂꯩꯒꯤꯗꯤ ꯄꯔꯦꯡ ꯈꯟꯈꯤ ꯅꯣꯛ ꯊꯋꯥꯏꯅ ꯄꯣꯟꯗ ꯍꯥꯠꯄꯤꯈꯤꯕ ꯀꯪꯂꯩ ꯃꯄꯥꯔꯤ ꯃꯍꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯌꯥꯎꯗ꯭ꯔ ꯍꯛꯆꯥꯡꯅ ꯇꯨꯡꯀꯨ ꯇꯥꯟꯈꯤꯕ ꯃꯍꯥꯛꯀꯤ ꯂꯝꯗꯝꯗꯨꯗ ꯍꯤꯆꯝ ꯌꯥꯏꯆꯝ ꯄꯥꯏꯈꯤꯗꯦ ꯃꯥꯡꯗ ꯑꯀꯟꯕ ꯌꯦꯛꯂꯕꯅ ꯊꯠꯂꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠꯅ ꯇꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯅꯤꯡꯊꯝꯕ ꯍꯤꯡꯗꯨꯅ ꯀꯔꯤ ꯀꯥꯟꯅꯅꯤ ꯃꯥꯡꯂꯕꯗ ꯅꯤꯄꯥ ꯊꯣꯛꯄ ꯃꯤꯅꯥꯏ ꯇꯧꯅ ꯍꯤꯡꯗꯨꯁꯟ ꯏꯌꯝ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ ꯌꯨꯝꯗꯥꯡꯕꯅ ꯂꯥꯟꯁꯤꯡꯅꯔꯛꯂꯦ ꯌꯦꯛꯅꯕ ꯇꯨꯡꯅ ꯍꯥꯠꯇꯨꯅ ꯄꯥꯏꯍꯜꯂꯁꯤ ꯐꯤꯔꯥ ꯃꯆꯨ ꯇꯔꯦꯠꯀꯤ ꯃꯩꯇ꯭ꯔꯕꯥ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯇꯍꯧꯅꯕ ꯇꯨꯡꯒꯤꯅ ꯍꯥꯏꯔꯣꯅ ꯂꯩꯕꯥꯛꯀꯤ ꯃꯥꯏ ꯉꯥꯛꯄꯊꯧ ꯑꯗꯨ ꯄꯥꯗꯕ ꯀꯔꯤꯒꯤꯅꯣ ꯑꯀꯟꯕ ꯂꯩꯕꯥꯛꯀꯤ ꯃꯆꯥꯁꯥ ꯍꯤꯃꯜ ꯈꯨꯟꯕ ꯐꯪꯅꯕ ꯆꯥꯛꯂꯦꯟ ꯆꯥꯎ ꯄꯤꯔꯕ ꯀꯔꯤꯒꯤ ꯏꯕꯅꯤ ꯍꯨꯏꯒꯨꯝꯅ ꯂꯥꯛꯂꯛꯄ ꯈꯣꯏꯗꯨꯒꯤ ꯇꯨꯡꯗ ꯅꯁꯥꯒꯤ ꯌꯥꯠ ꯌꯣꯟꯊꯣꯛꯇꯨꯅ ꯅꯆꯥꯕꯨ ꯃꯤꯅꯥꯏ ꯆꯥ ꯑꯣꯏꯍꯟꯗꯨꯅ ꯊꯛꯔꯣ ꯏꯁꯤꯡ ꯈꯣꯡꯖꯣꯝꯒꯤ ꯄꯊꯧꯒꯤ ꯏꯅ ꯊꯨꯝꯍꯠꯂꯕ ꯃꯃꯥꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯁꯤꯡ ꯂꯥꯟ ꯆꯠꯀꯦ ꯍꯥꯏꯔꯕꯗ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯤ ꯍꯧꯖꯤꯛꯁꯨ ꯄꯤꯔꯥꯡꯗꯣ ꯑꯀꯠ ꯑꯈꯝ ꯂꯩꯇꯅ ꯆꯥꯕ ꯋꯥꯠꯄꯅ ꯆꯤꯡꯗꯦ ꯑꯀꯟꯕ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯃꯤꯡꯆꯠ ꯃꯥꯄꯩ ꯁꯤꯈꯤ ꯑꯆꯨꯝꯕ ꯀꯟꯕꯩ ꯉꯥꯡꯅꯈꯤ
ꯈꯣꯡꯖꯣꯝ ꯇꯨꯔꯦꯜ ꯅꯨꯡꯁꯤꯕꯤꯌꯣ ꯑꯋꯥ ꯇꯦꯟꯊꯥꯅꯔꯤꯕꯤꯌꯣ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏ ꯈꯨꯗꯤꯡ ꯁꯅꯥꯒꯤ ꯀꯂꯤꯅ ꯏꯔꯤꯕꯤ ꯄꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯅꯤꯡꯊꯤꯕꯤ ꯅꯤꯡꯇꯝ ꯂꯥꯟꯐꯝꯗ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯏꯉꯥꯡ ꯄꯥꯛꯇꯛꯇ ꯏꯃꯨ ꯄꯥꯝꯐꯦꯟꯅ ꯏꯇꯅ ꯏꯆꯦꯜ ꯑꯣꯏꯈꯤꯕꯤ ꯃꯅꯤꯄꯨꯔ ꯄꯂꯦꯝ ꯏꯃꯥꯒꯤ ꯄꯥꯔꯤ ꯑꯀꯟ ꯑꯊꯧꯕꯁꯤꯡꯅ ꯈꯨꯠꯁꯨ ꯊꯥꯡꯕꯨ ꯆꯥꯝꯈꯤꯕ ꯈꯣꯡꯖꯣꯝ ꯏꯃꯥꯒꯤ ꯂꯥꯏꯖꯗ ꯍꯥꯔ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜꯂꯣ ꯄꯂꯦꯝꯒꯤ ꯇꯣꯔꯕꯥꯟ ꯊꯛꯇꯨꯅ ꯃꯩꯇꯩꯒꯤ ꯑꯀꯟ ꯑꯊꯧꯁꯤꯡ आत्मा बलिदान कटनखी ईतन तुरेल ओइहनखी मपारी नुंशिब कयासु अकन अथौखिरिक्सु याइबी थवाई थानखी हाद खोंजोम तुरेलो मैतैगी अकन अथौसिंग येकनब पुंबन नहटखी अकीब मरिक पक्तना यथांग ओथांग पाइदना मालेशना निशिदतखी अवागी ngangrabi khengtano nimthi turel hu senkhido tingthari makhoigi thawai mirel singna nimthi turen torbada pham mang khabangam khai buye jelibani khoigi haksang da su thawna phabai pai pu singi angang bai tara gambina chicken da ji yekna bali sing soidanam nong thawai da pon tha pi khibam kheba singi chingolda thaida pungi hamlenda kangai mabu kanlasi haina अथौब सिंबु कौजरी तेंथारी अहिं थेंगला तंगलौदा हे इमा मणिपुर नंगी पुवारिगी इचेलक मालेम इमान लैरी मखै नुमित थान नाली मखै मुत्पनाइदन लैहौरगनी अगस्तरा होंगोगी निक्षिंगबि इफाल सहर बिमायोदा खैदा पुंगी लम्याइदा ब्रिटिश की चुमदबा वायना फारसी की सगाई काखिबा अथौब सिंगी निक्षिंगबि ngasisu ningsinglie khoina major pauna athauba chinglen sana ye khoiba yekna tumna halangba magi makhada tukhiba maitei gi khongjom tichen swadan lerang kelamda palem charei hongamda maitei lani gi itana ithak ipom hokhibi maitei gi khongjom tichen ahing nongyai athenga michik mirau khota draba niti numit khudingi mapari kauna tingthabi maitei khongjom tirthani मैम अदुना अखोगी सेरेंग थीबगी प्रोग्राम से लोइजरे अदुना अखोई जासी स्पीच पीरी अदुना मखोइना स्पीच पीबा तामिनरसिने याम फदिनबा इजावै खने नुसिबा इहे मचादा हैला मखोना गोगोदा खजेले नसे नुसिबि खंजोसे इहे मचादा खना इफासि खनो यावै याम खना थिलो यावै आगस्टी अखोई पेट्रोल दे नुमिना पांपोई गसे मरुओइना बीर सेकेंडरी अमु थांगाल जेने नसे सोलिसिंग मागा जानपाल मौग्रामा खोगी ओदिकी हाबन सिदे गसि नुमिसिदा हासि कौना हासिबन जाति नुरुबो तानफंगा मथान कुखबो असिरि साइड ओरबो तुमजिनि मकोई मतंगा मणिपुर प्रजाना नंगिबा अवाना खुदोंखिबा अदुन मकुफम तानफंगनि असिरि हाबुनाबो पालन पांखै बसि N. Roshipriya Devi, class 9, stage direction reference. लाइव परफॉर्म विकास सिंह The second position, Pukranam Saina Devi. The third position, Tawanawaya Hatadeo. Yes, Padavaratra English School Touching. हेलो गाइस मैम अदुना ओजा सिंगना स्पीच पीबदु लोरेको अदुना मैम स्पीच पीबदु लोरेगा अखोई फंक्शन दो
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯪꯁꯟꯁꯦ ꯑꯃꯨꯛ ꯄꯨꯡ 6ꯇꯩ ꯍꯧꯖꯒꯗꯣꯏꯅꯦ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯁꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯒ ꯏꯕꯥꯅꯤ KTUꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯂꯥꯛꯏ ꯃꯔꯝꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯇꯧꯒꯗꯧꯔꯤꯕ ꯗ꯭ꯔꯃꯥꯁꯤꯒꯤ ꯔꯤꯍꯔꯁꯦꯜ ꯉꯥꯛꯇꯪ ꯇꯧꯒꯦꯅ ꯑꯩꯁꯦ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯔꯤꯍꯔꯁꯦꯜꯁꯦ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯑꯩꯅ ꯍꯪꯒꯠꯆꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯒ꯭ꯌꯥ ꯅꯌꯥꯝꯕꯨꯡ 이붕ꯉꯣ ꯑꯃꯗꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯕꯟꯗꯤ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯑꯩꯅ ꯇꯧꯖꯒꯗꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯔꯤꯍꯔꯁꯦꯜ ꯐꯠ ꯇꯧꯊꯣꯛꯁꯤ ꯑꯗꯨꯒ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯍꯥꯏ ꯑꯝꯗ ꯇꯧ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯇꯧ ꯑꯗꯨꯅ ꯃꯌꯥꯝ ꯔꯤꯍꯔꯁꯦꯜ ꯉꯥꯛꯇꯪ ꯐꯠ ꯇꯧꯊꯣꯛꯁꯤ ꯑꯩ ꯑꯗꯨꯒ ꯃꯌꯥꯝꯒ ꯑꯃꯨꯛ ꯔꯤꯍꯔꯁꯦꯜꯗꯨ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ ꯔꯤꯍꯔꯁꯦꯜ ꯂꯣꯏꯔꯒ ꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯅꯪ ꯈꯨꯠꯆꯠ ꯀꯃꯥꯏꯅ ꯆꯠꯂꯤꯕ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯉꯥꯏꯒꯤ ꯇꯧꯔꯁꯤ ꯃꯌꯥꯝ ꯌꯥꯎꯔꯝ ꯉꯁꯥꯏ ꯑꯩꯁꯤꯔꯣ ꯕ꯭ꯔꯥꯏꯠꯅꯦꯁ ꯃꯃꯟꯕꯅꯤ ꯑꯗꯨꯔꯣ ꯃꯤ ꯎꯕꯗ ꯀꯩꯅꯣꯝ ꯅꯨꯡꯉꯥꯏꯇꯒꯨꯝ ꯇꯧꯕ ꯑꯗꯨꯏ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯒꯦꯂꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯪꯉꯨꯁꯦꯅ ꯃꯃꯥꯡꯗꯁꯨ ꯆꯪꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯪꯉꯒ ꯃꯃꯥꯡꯗ ꯑꯩꯅ ꯌꯦꯡꯕ ꯉꯝꯈꯤꯗꯕ ꯑꯗꯨꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯧꯔꯛꯄ ꯉꯝꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯑꯋꯥꯡꯕ 1990 ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯇꯣꯛꯄꯤꯔꯣ sida lere akwai kashin maza ini anak nawari sida na ini sida ini awa ma'am sida ko lere ini ma'am sida mo lere akwai sida so akwai sai ni ba akwai akwai general akwai sai office awang Paul White Abraham Lincoln yaure William Shakespeare akwai saying liba Paul yaure ma'am sida lei photo ma'am sine awa sida lei sida akwai naloi kai YouTube video ko naloi ma'am sise photo ni awa sida sida akwai Shenggong Khongnang 1992 ni akwai Khongnang ni ma'am sise Hello guys ma'am aduna manungda changasi ma'am dress ꯍꯣꯡꯗꯣꯛꯎꯔꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯂꯔꯤꯗꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯆꯪꯖꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯅ ꯆꯪꯉꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯦ ꯚꯣꯏꯁꯁꯦ ꯑꯃꯨꯛ ꯔꯦꯀꯣꯔꯗ ꯇꯧꯖꯔꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯜ ꯃꯅꯨꯡꯗꯗꯤ ꯔꯦꯀꯣꯔꯗꯁꯦ ꯇꯧꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯃꯥ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯨ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯕꯤꯟꯖꯥꯟ ꯍꯣꯏ ꯐꯣꯔꯦꯟꯅꯔ ꯁꯥꯕꯒꯤ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯇꯣꯝ ꯁꯖꯤꯠ ꯍꯣꯏ ꯑꯗꯨꯒꯤ ꯇꯣꯝ ꯗꯦꯕꯤꯠ ꯍꯣꯏ ꯂꯩꯔꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯕꯣꯔꯤꯁ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏ ꯇꯣꯝ ꯕꯣꯔꯤꯁ ꯑꯗꯨꯅ ꯃꯌꯥꯝ ꯗ꯭ꯔꯃꯥꯁꯦ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯂꯥꯛꯂꯕꯗꯤ ꯂꯥꯛꯀꯗꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯏ ꯃꯁꯤꯗ ꯁꯥꯍꯦꯕꯁꯤꯡꯒꯤ ꯃꯊꯧ ꯌꯥꯝꯅ ꯑꯍꯟꯅ ꯁꯤꯡꯍꯥꯁꯟ ꯊꯥꯗꯣꯛꯑꯦ ꯍꯥꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯀꯂꯀꯇꯥ ꯌꯧꯔꯒ ꯁꯤꯡꯍꯥꯁꯟ ꯍꯟꯖꯤꯜꯂꯒꯦ ꯍꯥꯏꯕ भारत सरकार महाराजा सुरचंद्र मिचंग अचुंब वायल तौदना मिचंग मिखाई ने बिलम तौदी फन इंजागो महाराज सुरचंद्र की बात इंजागो में तस्वीर वाला ब्रास याम
ꯀꯔꯤꯒꯨꯝꯕ ꯌꯥꯅꯒꯗꯧꯕ ꯍꯤꯔꯝ ꯑꯃ ꯈꯟꯗꯨꯅ ꯌꯥꯅꯕꯤꯔꯣ ꯑꯗꯨ ꯔꯥꯁꯅ ꯑꯃꯨꯛ ꯄꯥꯝꯕꯤꯔꯣ ꯑꯅꯥꯗ ꯉꯥꯏꯍꯥꯛ ꯂꯤꯠꯄ꯭ꯔꯣ ꯍꯥꯏ ꯃꯒꯅꯤ ꯂꯩꯕꯤꯌꯥ ꯑꯅꯥꯕꯨꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯥꯏ ꯍꯥꯞꯁꯤ ꯑꯩꯒꯤꯗꯤ ꯍꯥꯏꯒꯗꯕ ꯄꯨꯝꯕ ꯍꯥꯏ ꯑꯗꯨꯒ ꯇꯥꯎ ꯁꯥꯏ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯖꯨꯕ꯭ꯔꯥꯁꯇꯤ ꯀꯦꯟꯗ꯭ꯔꯁꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯖꯋꯥꯟ ꯉꯥꯛꯀꯩꯗꯨꯅꯤ ꯑꯣꯏꯊꯣꯛꯈ꯭ꯔꯕ This is my last request, Jobbers. It will be very bright on both sides to obey the order of the government of India at any cost. Otherwise, ꯑꯗꯨꯅ ꯀꯔꯝꯅꯤ the consequence to learn it here. Jobbers help our foil. 이헬레를 택하다가 디펜드지도 아이가 디펜드지게 합장 샤르크다 아끼박이 샤르크다 아이 이래이 박 이삭 너무나 들어가 너무디 나 코에게 나 박잘라비야 나 코에게 잘라비야 아이 토와이 파우라고 아두고 머니포기 주브라스 디펜드지는 하이도 그러면 저반 나게더니 너네 타나레이 막까지 어떻게 그러니 짝이 되냐 I'm very sorry 해롭게 받으니 탑장 허그레이프 자유식 자세 자세 아이디야 내가 이구모 한마디 한가한테를 막고이는 건데 막고이는 조용히네 강민아 얘다보기 막었다 반디요 아이 그래 Hello guys, ma'am aduna akhoi drama se loijinjare aduna drama loiraga ai hoji thoksarakle ko ma'am aduna akhoi drama do kamai tawuge ma'am aduna drama loiraba matung drama la sijinagiba poching ni ma'am se leije aduna ngasidi holoroi numidang da mena aduna hayeng oina holani Hello ma'am aduna akhoi drama se loiraba ni na yumda chalangai torsina aduka yumda chalaba matung yum yoraga ma'am ga mong thengna minarasi ma'am chalasi ma'am Hello guys, ma'am aduna aise hojik yum yogjin gadabdo akhoi bro Nishi Kumar bro maino hoina Rajen hoi yaure aduna waidi da lila kapi aduido ma'am yengma chalusena phone tawjile aduna ma'am lila su yengma chani aduna lila yengor si ma'am kamai tawbono do yengminar si ma'am ma'am aduna akhoi bro Nishi Kumar hoi thengna jare aduna ai second do yum yogjilaga ai second do thamam ma'am aduga Tamami haraba matungna thoksarak le aduga bro Nishi Kumar wa thena jare ma'am aduna silaise Rajin silai manila una ba aduna ma'am akhoi hojik ningthau bareng dagi thoksarak ni aduna wari yoraga mafam do yoraga ma'am ga thengna si ma'am aduna sima khata ba kamai tawuno mo yengminar si ma'am sikpa ayinsu loi khare Lamba tazasu chankare Isai gadu Adu Kamai na Taduna Layhaure Na kong sida Kamubi Nangiwa Hising Hello guys, ma'am aduna akhoi na yawa matamna akhoi lila se loigi lere me ma'am aduna akhoi hojik lila yeng ma phangdre aduna hanjarak le ma'am aduna bazar da walking chat boine tare ma'am aduna walking moina chala se ma'am ngasi daw ya de Hello guys, ma'am aduna akhoi hojik wadi rom dagi akhoi gi bazar rom da thokcharak le ma'am main road ta akhoi walking moina thokcharak le ma'am aduna silai se akhoi party mai Sida lere akhoi bro Nishi Kumar yaure Rajen yaure aduga matum yaure aduga Vikas yaure aduga Tomarjun yaure yale gautila yaure aduna ma'am shine akhoi hoji mutgana nungai isai ga sagani ma'am chalise aduna isai mati ama tamina si ma'am
할로 아보 비만에 삼어 가지고 아보 비만에 삼어 봐 할로 삼어 우드레 하이바 시기 मैम सिगी मतांगसिना अखोइगी अखोइना सुम बाजार दा वॉकिंग लाक्सबा मतमदा तोमोलिन जी चे इम्फान पांगथोबा मिस्टर खंबा कोई थोइरगा लाकपगी ओकपगी मतंग अमा ओइरमे मैम अदुना अखोइ ओकपसे ngathang yaure aduna मैम yumda mo halasi मैम हेलो गाइस मैम अदुना I हौजिक yumda योगजिनजरे अदुना मैम ngasiगidi ai video se matangsida lojinjarage aduna matangi anawo video mada मैम ga mo punna thengna minarse aduna मैम dagi kanana bagi yathangdu मैम dagi nijarage aduna मैम ngasigi ai video se nunga gari मैम na like share subscribe comment to ka biranguno aduga ekena voice channel bu मैम na nuksibire hairga subscribe to jinbremo aduna मैम video se lojinjaranga gi tawjarage aduna ngasigidi kainarsi मैम bye bye Kanglay imanong shibi Imang ilaman sing lagi